Mayam Krumzari, Adum Impact News, Impact News, Manung HUTNA, Wahengbam Lalpal, Mayam Tarmosring, Manung HUTNA, Kanagu topic, MPCC, Seram Neken, Jiribam visit, peaceful mission or political optics. High both topics, Akuna Lokotorum Simoro and Simak, Manipur, Chief Minister, you now Kemchan, Ruchingba, Tuan MLA, Yaur Gavatare, the Mamang Sisi, Jiribam, the by road, National Highway in Fall, Jiram Lambi, the Satkre, Jiribam, the Yoduna, Jiribangi, Miamna. Chief Minister both Taram Opogloena, Hajosixi, Jiribam, the Miang public meeting Pankto Praetare. At the Hazulai of the Handaki Biro to Chapasi, Chief Minister Kemsan, Chief Minister Matunda, Biro to Chapogi and the Harmony, the Momang, the Chief Minister was Lormatunda, Jiribam, the Sohana Satuna, IDB Unabogloena, peaceful mission in Habitat, Manipur, Ladybug, Tazan Adriba community, Nimak, the Tazan or Portnabagi, Pandam, the Satur Hetare. The Handaki Satli Kongsa Sita Senta Sina Sisu, Mamang the Satu Kongsa to Gimakata Poina, and the peaceful mission Mogolena, Tazan Adriba Kang Makta, Pung Fava, Kogi, Tazan about Muhalnaba, Aduga Hanaganum, Mahusagum, Kogi, peace normal support Nabagadum, Kongset, Makata, Kongset Amoina, Urbana Traga, Tasing the Senamasi political go Badum, Kongset Amoy. When low brave questions hung Podagi, Tasing the Sena, Minister Kongset Simatanga, Naina Matota, the Topics, Locus of Netang topics, the Canon, Navi Don't Impact News, Studio, Lenson Library, yet Oza, Advocate, Puyam Tomcha, Ozatomsa Hamatamse. Ozatomsa Hektanana, Maya Delension Brusina, Oza and Satyajeet, Bureau Chief, UNI, Oza Satyajeet. And last but not least, a yet at television Oza, Seram Neken, General Secretary, Manipur Congress Committee, Oza Neken Mr. I have Hogan see Oza Neken to win at last. Oza Neken. Simnisium Kemsan King, a Sigi, Jiribam concert. Jiribam concert Matungina, Simak, Jiribam, the Yodun Hojusi, public meeting Pankto, film the labor, Duga, Maruina, Jiribam, the Tuan infrastructure project, Kurasurium, Tanui plan lady, Aduga, Nation Kulda labor, 50 bedded hospital, so Minister, Satyajeet Sencre, Aduga, police outpost Habitat, Langang Popid labor, police outpost, Satam, the Minister Keeper, Aduga. Live home the Hojusi, New Alipur, have the Jiribam, New Alipur, the Neo Miango, me from Panktok to Miang, and the report Lysi. I do not think the same as Chief Minister Gi, a single visit, Jiribam Gi, Torumpering Slower Matunda. Tangan lady bus Assam the Sulaga, Sami Tonton, Bakasa district, Umsung, Tonton district, and Salaga, BJP, and the Pangtoko Assam elections in Relena, campaign that's Yagani have Hom Sulaka. Other than saying the same as Minister BJP, peaceful mission, or Adumba, visit them, or branch a political go, but visit them, we bra have a give a home lie. Then can come to me. I can do Tomcha. Hanmada, Kogi, who's it lady bar, conflict see. Talk with the Hatare 2023 May conflict talk with the Manipur Manipur Sarkargi, Makai, Maru Minister, and the top council of ministers. Hogi Jiribam, Manipur State, Manungi, Mapam Ayamada, Ayamada Hatarego. Satpa gi problems, Adum Lay, Aduna Handakisina, Ujiki Minister Kemchan gi Sigi, Han, Byro Tamana. Satpa Maruina Topa district Hatare, Delhi district, she like Lantoga Satpase. Sina Magi Siam Momoin Satpa, Han Hatare. The Masiadum Yamna Kahatare, as hat of Ningaidi Oi, Hanba Hatare, Hanba Manipur Minister Mana. According to Jiribam, Kanugi Kahatare Manipur border or at Nako, State Ki Hektainava, Sanga Tainabo, Redumatata. Conflict sixu yamna maru oiba zagama kudamoina haib the Jiribam to choba angang yauna nupising tora hat kibagi yamna tamthina hat kibagi adugumba kaino masu lai gredna ko Jiribam sam important oiba zagani adu huji maruina ada tariba koigi maitai community singse makoisu bagi lairiba surrounding khara dagi hena sathokpa yada bagi phibam da lai ise hostage situation amada lai ise kuiraba ne ko Manipur gi Luchingba Moina, Minister Moina, Satpasigidi, Yamna, a step in a lowy, the Wudabu, Huziki Hambiriba the Minako, peace process of Malaknabagi, comprehensive plan, Amagi Makada, the Wiribra, Natragana, Huziki, Tangai Padana, Sam state election, Huziki, Toduise, like Mapanda Todu election Ziki, election campaign, part of Moina Satlaga, Hugi, Tangai Padabagi. Yokshan Lambagi Wara Habase. So the Kitanga Kona
doubt kitang lei hai tare ko ado ja khoina ubu yaw si khosi ministry khongchat sida chatkani habagi pawsek phangbaga indigenous tribes advocacy committee Jiribam and Farzol haiba lufamana ade only sigi lupsina tana moi chapmina ba lupkangu kharana chief minister gi Jiribam khongchat si khoigi cooperate tawning da bagi waham phongdo khiba laikre aduga loin loina mokhoi tongan ba demand 6 schedule gi demand si moi amhana reiterate tawi waham laikimne adu asing ba singu leitar ga su chief minister na Jiribam da mai pang yaukhre asoingam thoktana ba tare even Jiribam gi myam na phom da taram khre aduna hida khara makhai athing ba khara makhai di lei haib tar ga su mai pak ba khongchat ama oyena lobby doira ozana good step ni na thambi si kamai good step ne habidi initiative si koi na lokholaktrabani na haitare amang dagi sei ahum si initiative sigumba khongda bagi potse lakidabani na adu bude koina welcome tawe mamang da han ani hadaki jana ani riksu khongchati oi bairo na han boy ba haitare lambi maru oi di lambi du ne ba peace mission ni haba sim di hadaki chega ani oibna ubra kumain thamini adu erga su kano ni maru oi di Jiribam du nataba magi satkibagi route se route sida khun mayam ama tongan tongan ba community mayam ama power ga satpasi ne objection mayam lakri se adu huji habi adumaina ITI sinaga objection la iba kholi ba jidi adum normally she did lakani conflict reason no ga leibani na ko aduda akoina pamjabana haitare ko akoina pamjabana civil society ki level da magi understanding ama leinaraga settlement ki comprehensive resolution nama haitare ko leina na bagi plan ama leiraga satpa adugumba gi pot oiraga di henna phajaga da haitare maroina chief minister ma de MLA mayam satpa ise tight security da ko loi lakadoi ne bako adudi adum ngamgini aduga almadumang na hayeng public na natraga civil society gi member na satpada di adu yawna accessible oibagi pochi waga ne bako okay mamang da su hujik leiba chief minister sin phongdok pi ki ba leigre koi gi maitai ni ki bedai satabani highway satpa yai kholi haibado adugi haidok ki ba wadu ngak na nabagi so to gi satpa oiraga satpa highway di satpa di yare adubu satpa da satpa ya bai sida thajana da satpa ya bai sida satpa ngamdabni ha potuni honorable CM adagi MLA sing tight security da satpa di lai ba aduga akhoina sida phami ba khoi myam dina satta ga di madu danger ni dina ko aduna public ki accessible oirabra highway se have question am ju thole ba adu satpa du di ngasi kanu ne ma hek yo bai du da nupi um khana live thare Facebook ta Jiribam gi kanu du dagi aduga security ma tawri do magi protocol to bom thokpani ko adu ngasagi aina haije de taina de da public na satpa yai habagi pot to utna na tawbadi my level do kitang watli habani da security do yamna tight oina tawrakanda CM ban satkibani dana natra prime minister sapay home minister sapay chief minister sapay MLA mayam tight security da satpane ba aduna akoina pamjari ba level du di civil society ki level da mayam na pami jibo ba accessible oiba chathok chasin yabagi pot ama kha lakpasu oisanu madu hekta oidien heta akoine heta sai bangang badi criticize tobadi hiding de ko tawda bu hujigi aina nga sai mawang pan mado election gi campaign du gi tangai phada bagi satpada cover tawribra adu su kitang separate oina ko mong tana comprehensive plan ama loina na tohonninge ba civil society body sing du na ga welcome tawdana adaga oktana khotana ga tawrambagi pot ama haitare ko adugumba leiba civil society level da organization mayam gi level da yauna ko tawbagi pot ama pami haitare okay aduga hujik tawriba sali dudi welcome di tawi but adugi kayam yamna aduna impact like do noito society gi level da adu kitang questionable oiri ba ko okay adai amana Jiribam je not only Jiribam akoina pamjai di yamna hujik problem leiriba mafam sing maroin ukhulom da ju hujik se angak pa issue ne ba ko tawri se adu sigumba sida su kitang focus to honingi ko adagi more su sampur kampu pi le myam ko adu sigumba mayam su tawrok su oisino hena to honingba mayam amsu koi side gi thamninga okay thagasiri wa janike ei makha tab si oza top chala se azamta maroina chimni si nam khamsan gi Jiribam khongsa si afaba khongthang mandi oina lobagi wa khum dine lai si kai norga koi lai FMC chimni sir amana state si gi lai riba koi gi chingi hill district ta khoduga border area have the border district da satna khotna tor posim di am phaba podom oiba adu kadai fo yong na chimni sir satli posina koi miam na pam riba koi gi peace normal si gi pandam du di
kadai fawgi na phangan bangam godrino kadai fawgi na masin impact ama pi bangam godrino question ne hojik lai bo hamse aduga ka chief minister sali posi amna CSO singa una dana khotna ore tai sanaraga koi gi thajan adri posi amna thajan na ba yana na bagi concrete oba plan ama yar ga chatpra ataga chatabra haiba question dum thorpa aduga chief minister amna chatpa haiba si MLA sing yar sapanina koi security yam tight security ga loina chatpanina kaisi thoidokna kiningai oidaba adu pot amti oiba adu chief minister na satpa kanda asoingam yaudi haita ga su micham yamna hekta highway da satpada kadai fawi secure orgi haba bohon thorpa aduga jiksi assam gi election su tawgadam su leibni na chief minister gi khongchat si BJP gi election campaign gi satpada Jiribam room da satlaga yosalam bai bohon su oira bribe ko sanam thori si bohon da oza tomcha gi mi eng kamai thamini mong ta ai ko viewers sing bukuram jari hoi hojik hangbirabo wafam BJP wafam du pusal ko matamnadi tasena Manipur so BJP na pale Assam so BJP na pale BJP ki poza mogi support tau jenara mayam da khangan ba mayam da koi makha tana vote pibi wa haiba sidi kaisu haibam thokpani masida koina kaisu ningdom tom ngai kaisu leiti masima ai ahan bai jike atopa mana akoigi honorable KHEMCHAN'S jiri da makha da chatpa se masigi am chawba ko toanba maru oiba ma lei maram di kaina da ji national highway ani si maru oiba national highway ani si da Jiribam se masidi chatpa da yamna sangba yamna waba journey amane Dimapur gi di makha da chatlaga su yam tenba lamben su yam chawba mpham amane aduga masidi sida akoina utli bese hoji akoigi kanogi kangbu budi moi CSO ga understanding to ba haise moi tawro prabo lebak si moi kamai palake lebak si moi CSO ga tana ga palak pa jalo hoji Manipur gi problem si solve to no honar ko matamda hoi hoji ki ko NRC to de adu da kai di dana ba ye akoigi CSO sing si kai to si kamai to si to lambian chap to the about the CSO ga tana ga da bani haiba sidi oza tum cha barak thana in laksani ina hajiki chief minister gi Jiribam khongsa ji tasen tasina koi gi peace program gi mission amo in ubran tra ga si political go ba o kan adugum ba khongsa amo in ubra ba ham sida sai na hajeri do Manipur peace pure ise khoi BJP government na tawri ba khongthang se peace pure na bu khongthang ne se put ba se mo khoi ma thong ne haiba ni da mari lei ne okay si taseng na mari lei na ba podam ne adu nga sai ai na hajeri na sai gi comment tong na ko matamda ngasai gi ko si phai to godabni government gi matik ji chapchan utkedabni habi mota moina hoje hari ba CSO sing wari sana ga dong habi da suna kan da CSO sing na lawr ko matamda adu justify to dure ba hoje ngang nan amma ni lawi ko tengang ku gi kuki ni haba mun lawi moi ma lawi ya bro ekta state sibu mo ki gun asa khoi ni ana na kuki sing ni ana na tarbalam ni amasidi tamelong de san gada bani ka jajik to si aroi kan haiba sigum ba yamna mathong huk to ko asi pose to panglaw law ya bra asi de hena importance pi ba the government gi important ne kan government no nazari sidna hena lahen bata tar gadi ai khoi lebak si pan ba ya roi di atopam no jiri gi lamben cha pache khoi yam kana de haining de media de haining de khoi chali ko khoi chali jiri bu di yorudri ko khoi tamelong de yam to chali makha da dum chali koi court function to da sale ai masimong to haining da kesu problem kesu leite nam phajana kanu tawi maduda kuki ge khun sing leibadu usima pan thok tona khotna yam langbo khotba kesu tawde moi dukan phom thokwa dum phami adi moi gi German gate ki kanu do koi phawum do Scotland da leibani kesu moi adi da kesu Iran kesu leite oza lai oham di chat pata ga su akiba yaudana isa da thajaba amago loin chat pang ra ba akiba yaudana sali na tra ba mantri singo muthan da chat pa ya bro mantri mo chat tar ga di na tra line clear to udri ni se niyom ne khoi sai da chat pa da bokta ngasi di chief minister sakani na tra mantri em sakani ta di nakanda sifai le pa road clearing pirum doine ba masi mo gi protocol ne mo gi to hum thop ne adu ko taseng na hoji ki chali ba makha da chat na khotna tawri che simadi akoigi ko yamna ko akoigi hansu akoigi honorable chief minister na haiba akoina kana se adu budi hoi khara nuai to bai khara yaurga su man phungdok khibda akoina ki dana chalu da banani na haribu do adu koi mayam no su haidana adu chief minister na chatpi hoidana ko hoji challe sidai sida zo mi miyam di security yaurga sa loi dong na
ꯑꯩꯅ ꯃꯣꯏ ꯆꯠꯇꯕ ꯃꯤꯅ ꯈꯪꯗꯕꯅꯦꯕ ꯆꯠꯄ ꯃꯇꯝꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩ ꯍꯥꯏꯕ ꯑꯦꯕ꯭ꯔꯤ ꯖꯒꯥ ꯈꯨꯗꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯌꯦꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯕꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯔꯣꯗ ꯑꯣꯄꯅꯤꯡꯁꯦ ꯂꯩ ꯑꯩꯈꯣꯏ ꯆꯠꯂꯨꯕ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕꯅꯤꯗ ꯂꯩꯌꯦꯕ ꯀꯩꯁꯨ ꯀꯩꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯐꯖꯅ ꯑꯗꯨꯝ ꯆꯠꯂꯤ ꯃꯣꯏ ꯀꯩꯁꯨ ꯊꯣꯛꯂꯛꯇꯦ ꯃꯐꯝꯗ ꯂꯩ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯃꯔꯛꯇ ꯊꯧꯔꯒꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯩ ꯒꯥꯔꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯜ ꯄꯨꯕ ꯑꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯨꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯟꯚꯣꯏ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯅꯥꯀꯟꯗ ꯍꯧꯖꯤꯛꯀꯤ ꯃꯔꯨꯑꯣꯏꯅ ꯚꯔꯅꯦꯕꯜ ꯑꯣꯏꯔꯤꯕ ꯀꯨꯀꯤꯒꯤꯅ ꯍꯥꯏꯕ ꯖꯒꯥ ꯃꯐꯝꯁꯦ ꯁꯤꯗꯗꯤ ꯐꯖꯅ ꯃꯣꯏ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯑꯗꯨꯝ ꯊꯝꯃꯤ ꯑꯩꯈꯣꯏꯅ ꯍꯪꯒꯣꯏꯗꯅ ꯄꯪꯊꯣꯛ ꯇꯧꯕ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯆꯠꯂꯨꯔꯕꯅꯤꯅ ꯈꯪꯖꯩ ꯍꯥꯏꯕꯅꯤꯗ ꯑꯣꯖꯥ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯁꯦꯝꯒꯤ ꯈꯣꯡꯆꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤ ꯃꯔꯛꯇ ꯊꯥꯖꯅꯕꯁꯤ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯤꯁ ꯍꯦꯟꯅ ꯄꯨꯔꯛꯄꯗ ꯅꯣꯔꯃꯦꯜꯁꯤ ꯍꯦꯟꯅ ꯄꯨꯔꯛꯄꯗ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯃꯁꯤ ꯂꯩ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯗ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯁꯦ ꯃꯥꯔꯅ ꯍꯦꯜꯂꯤ ꯃꯁꯤꯡ ꯌꯥꯝꯕꯀꯣ ꯑꯗꯨ ꯀꯨꯀꯨꯏ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯑꯥꯗ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯔꯒ ꯂꯩꯅꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯈꯔ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯊꯣꯏꯗꯣꯛꯄ ꯑꯥꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒ ꯃꯤꯇꯩꯁꯤꯡꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯄꯅꯗꯕꯨꯗꯤ ꯑꯩ ꯊꯣꯏꯅ ꯄꯥꯎ ꯇꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤꯔꯛ ꯁꯨꯅ ꯆꯠꯄꯅꯤꯗꯅꯀꯣ ꯆꯠꯄꯁꯤꯅ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯊꯥꯖꯅꯕꯒꯤꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯃꯁꯤ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛ ꯌꯥꯝ ꯀꯟꯅ ꯏꯔꯥꯡ ꯇꯧꯒꯦ ꯈꯣꯠꯈꯤꯕꯗ ꯃꯅꯨꯡ ꯆꯪꯁꯤꯜꯂ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯃꯅꯨꯡꯗꯒ ꯆꯪꯕꯤꯔꯝꯃꯒꯀꯣ ꯇꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯥꯏꯗ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯍꯥꯡꯒꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯗꯅꯀꯣ ꯃꯁꯤꯁꯨ ꯌꯥꯝ ꯐꯕ ꯄꯣꯠꯇꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯉꯁꯥꯏꯒꯤ ꯚꯣꯠ ꯈꯣꯝꯕ ꯆꯪꯕꯗꯨꯗꯤ ꯍꯥꯀꯨꯝꯁꯨ ꯑꯗꯨꯝ ꯆꯪꯉꯤ ꯍꯥꯀꯨꯝ ꯆꯪꯉꯤ ꯀꯨꯝꯁꯤꯁꯨ ꯑꯗꯨꯝ ꯆꯪꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯍꯟꯗꯛꯀꯤ MLA ꯀꯧꯁꯤꯛ ꯔꯥꯏꯗꯣ ꯁꯧꯒꯠꯄ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯀꯥꯡꯕꯨ ꯈꯔꯗꯗꯤ ꯌꯥꯝꯅ ꯀꯝꯃꯨꯅꯦꯜ ꯂꯥꯏꯟꯗ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯃꯥꯌꯣꯛꯇ ꯀꯩꯅꯣ ꯚꯣꯠ ꯈꯣꯝꯕ ꯆꯠꯄꯅꯤ ꯑꯗꯨꯗꯤ ꯄꯥꯔꯇꯤ ꯂꯦꯚꯦꯜꯗꯗꯤ ꯑꯗꯨ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯄꯥꯔꯇꯤꯗꯗꯤ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯁꯧꯒꯠꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦꯕ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯑꯃꯗ ꯉꯁꯥꯏꯒꯤꯀꯣ ꯀꯝꯃꯨꯅꯦꯜ ꯂꯥꯏꯟꯗ ꯃꯥꯗꯤ ꯑꯗꯨꯗ ꯚꯣꯠ ꯈꯣꯝꯗꯣꯛꯄ ꯆꯠꯄꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯨꯝꯕꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯕꯗꯨꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯑꯣꯀꯦ ꯑꯣꯖꯥ ꯇꯣꯝꯖꯥ ꯑꯩꯅ ꯂꯥꯛꯅꯤꯡꯕꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠꯁꯤꯅ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯕꯅꯤꯅ ꯈꯣꯡꯆꯠꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯤꯁ ꯄꯨꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯊꯣꯛꯂꯛꯏ ꯀꯩꯒꯤꯅꯣ ꯄꯤꯁ ꯄꯨꯔꯛꯄ ꯍꯥꯏꯕꯨ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯆꯠꯂꯕꯅꯤꯅ MLA ꯇꯔꯦꯠ ꯅꯤꯄꯥꯜ ꯌꯥꯎꯔꯦ ꯉꯁꯥꯏꯒꯤ ꯒ꯭ꯔꯥꯎꯟ ꯁꯤꯆꯨꯋꯦꯁꯟꯁꯦ ꯒ꯭ꯔꯥꯎꯟꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ ꯂꯝꯕꯦꯟꯁꯤ ꯀꯌꯥꯝ ꯐꯒꯠꯂꯦ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ ꯑꯗꯒꯤ ꯉꯁꯥꯏ ꯂꯝꯕꯦꯟ ꯁꯦꯝꯗꯕ ꯃꯇꯦꯛ ꯈꯔꯗꯤ ꯂꯩꯔꯤꯀꯣ ꯑꯗꯣ ꯂꯝꯕꯦꯟ ꯁꯦꯝꯕ ꯀꯌꯥꯝ ꯐꯒꯠꯂꯦ ꯍꯥꯏꯕ ꯈꯪꯒꯅꯤ ꯈꯣꯡꯆꯠꯁꯤꯗ PWDꯒꯤ ꯑꯩꯈꯣꯏ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨ ꯌꯥꯝ ꯐꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟ ꯀꯩꯅꯣꯁꯦ ꯆꯤꯡ ꯀꯛꯄ ꯂꯣꯏꯗꯕ ꯃꯐꯝ ꯈꯔ ꯌꯥꯎꯍꯧꯔꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯔꯨꯑꯣꯏꯅ ꯏꯔꯪ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯐꯖꯅ ꯄꯨꯔꯥ ꯂꯣꯏꯍꯧꯔꯦ ꯊꯣꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯄꯥꯠꯀꯤ ꯁꯨꯃꯥꯏꯅ ꯁꯥꯏꯠ ꯕꯥꯏ ꯁꯥꯏꯠ ꯁꯥꯕ ꯊꯣꯡ ꯑꯃꯅꯤ ꯑꯗꯨ ꯃꯩ ꯏꯂꯦꯛꯇ꯭ꯔꯤꯐꯤꯀꯦꯁꯟ ꯇꯧꯍꯧꯗ꯭ꯔꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯀꯟꯕ ꯊꯣꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯦ ꯑꯗꯒꯤ ꯈꯣꯡꯁꯥꯡ ꯌꯧꯔꯝꯗꯥꯏꯗ ꯂꯝꯕꯦꯟ ꯈꯔ ꯌꯥꯗ꯭ꯔꯤ ꯑꯗꯒꯤ ꯈꯣꯡꯁꯥꯡꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯀꯥꯐꯝꯗꯣ ꯉꯁꯥꯏꯒꯤ ꯃꯥꯟ ꯒꯥꯔꯤꯁꯤꯡꯁꯦ ꯊꯧꯒꯠꯂꯛꯄ ꯉꯝꯗꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯆꯤꯡꯈꯠꯅꯅꯕ ꯒꯥꯔꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯍꯧꯋꯤ ꯒꯥꯔꯤ ꯑꯃ ꯆꯤꯡꯈꯠꯄꯗ ꯂꯨꯄꯥ ꯆꯍꯨꯝ ꯂꯧꯏ ꯍꯥꯏ ꯑꯗꯨ ꯅꯣꯡꯃꯗ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯤ ꯑꯗꯨꯒꯨꯝꯕ ꯌꯦꯡꯕꯗ ꯑꯗꯒꯤ ꯑꯃꯨꯛ ꯂꯝꯕꯦꯟ ꯁꯦꯡꯕ ꯀꯥꯡꯕꯨꯅ ꯂꯩꯕꯥꯛꯁꯤ ꯄꯪꯉꯩꯗ ꯍꯩꯊꯗꯅꯀꯣ ꯄꯪꯉꯩꯗ ꯍꯩꯊꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦꯅ ꯁꯦꯝꯕꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯝꯃꯤ ꯃꯣꯏ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯇꯧꯏ ꯑꯗꯒꯤ ꯂꯝꯕꯦꯟꯁꯨ ꯄꯥꯛꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ NHIDCLꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯅꯝꯕꯅ ꯃꯣꯏ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯁꯥꯗꯦ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯂꯥꯛꯏꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯦ ꯃꯈꯥꯗ ꯍꯩꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯈꯥꯒꯤ ꯂꯣꯛꯆꯞꯇ ꯀꯔꯤꯗꯀꯣ ꯂꯧꯗ ꯑꯃꯥꯡ ꯑꯇꯥ ꯌꯥꯝ ꯊꯣꯛꯏ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏ ꯎꯔꯅꯦꯕ ꯃꯣꯏ ꯑꯣꯀꯦ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯅ ꯍꯧꯖꯤꯛꯀꯤ ITACꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠꯁꯤꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯕ ꯀꯥꯡꯕꯨꯁꯤ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯐꯝ ꯊꯣꯛꯏ ꯂꯧꯏ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯂꯝꯕꯦꯟ ꯆꯠꯄ ꯃꯇꯝꯗ ꯁꯥꯃꯨ ꯇꯣꯡꯉꯒ ꯆꯠꯄꯗ ꯍꯨꯏꯅ ꯈꯣꯡꯕꯗꯨꯗꯤ ꯈꯣꯡꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯇꯞ ꯇꯞꯅ ꯃꯥꯏ ꯂꯥꯛꯆꯅꯤ ꯑꯗꯨ ꯑꯣꯟꯁꯤꯟ ꯁꯨꯝ ꯈꯣꯡꯅꯕꯗꯤ ꯀꯩꯗꯧꯔꯅꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤꯀꯣ ꯑꯃ ꯑꯅꯤꯅ ꯂꯥꯡꯕꯅꯤ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯑꯅꯧꯕ ꯒꯣꯔꯃꯦꯟ ꯂꯥꯛꯄꯗꯒꯤ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯂꯥꯛꯄꯗꯒꯤ ꯇꯧꯔꯛꯏꯁꯤ ꯃꯈꯣꯏꯒꯤ ꯌꯥꯝ ꯃꯈꯨꯛ ꯄꯣꯡꯅ ꯉꯥꯡꯉꯝꯕ ꯃꯌꯥꯝꯗꯨꯗꯤ ꯍꯧꯖꯤꯛ ꯑꯅꯝꯕꯅ ꯂꯣꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤ ꯃꯨꯠꯊꯔꯛꯄꯗ ꯃꯆꯤ ꯈꯔ ꯆꯥꯛꯄꯒꯨꯝꯕꯗꯅꯦꯕ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯃꯩꯗꯨꯗ ꯆꯥꯛꯅꯅꯕ ꯊꯕꯛ ꯍꯦꯟꯒꯠꯂꯛꯅꯕ ꯊꯕꯛ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯗꯨꯗ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥ ꯇꯥꯔꯒꯗꯤ ꯃꯣꯏ ꯑꯃꯨꯛ ꯆꯥꯎꯕ ꯍꯦꯟꯒꯠꯀꯗꯣꯏꯅꯦꯕ ꯑꯗꯨ ꯃꯣꯏꯗꯤ ꯏꯒꯅꯣꯔ ꯇꯧꯔꯒ ꯅꯝꯁꯤꯜꯂꯒ ꯆꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯒ ꯁꯦꯟꯇꯔꯅꯁꯨ ꯏꯟꯗꯤꯀꯦꯁꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯀꯟꯁꯤꯜꯂꯣ ꯍꯥꯏꯗꯤ ꯃꯣꯏꯒ ꯑꯣꯟꯁꯤꯜꯂꯒ ꯃꯣꯏ ꯄꯦꯜꯍꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣ ꯃꯥꯏꯀꯩꯗ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗ
ꯄꯦꯝꯄꯔ ꯇꯧꯕ ꯃꯈꯣꯏꯗ ꯊꯦꯝꯕ ꯃꯥꯟꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯇꯧꯗꯕꯅ ꯐꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯣꯏꯁꯤꯡꯁꯤꯗꯤ ꯉꯁꯥꯏ ꯌꯥꯗꯅ ꯃꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯐꯧ ꯂꯩꯈ꯭ꯔꯦ ꯗꯤꯄꯨꯇꯤ ꯁꯦꯝꯐꯧ ꯂꯩꯈ꯭ꯔꯦ ꯁꯤ ꯃꯔꯛꯇ ꯑꯃꯅꯤꯅ ꯉꯥꯡꯕꯗꯨꯗꯤ ꯏꯒꯅꯣꯔ ꯇꯧꯔꯒ ꯍꯦꯟꯅ ꯆꯥꯎꯕ ꯀꯣꯔꯁꯇꯨꯗ ꯁꯨꯝ ꯇꯨꯃꯤꯟ ꯆꯪꯈꯤꯕꯗꯨꯅ ꯐꯅꯦꯟ ꯈꯜꯂꯦ ꯍꯥꯏꯗꯤ ꯍꯦꯛ ꯅꯥꯀꯟꯗꯒꯤ ꯍꯦꯛ ꯂꯥꯡꯕꯗ ꯍꯦꯛ ꯑꯣꯟꯁꯤꯟꯅꯕ ꯍꯦꯛ ꯇꯧ ꯇꯥꯔꯒꯗꯤ ꯃꯗꯨ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯈꯣꯏ ꯏꯒꯅꯣꯔ ꯇꯧꯕ ꯄꯣꯠ ꯌꯥꯏ ꯂꯝ ꯍꯦꯟꯖꯜꯂꯒꯗꯤ ꯃꯗꯨ ꯐꯥꯕ ꯄꯨꯟꯕ ꯇꯧꯍꯟꯅꯤꯡꯉꯤ ꯀꯣ ꯃꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯃꯁꯤ ꯌꯥꯝ ꯐꯕ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯕꯁꯤꯀꯣ ꯃꯣꯔꯦ ꯆꯪꯕꯤꯌꯨ ꯀꯣ ꯗꯤꯃꯥꯄꯨꯔ ꯆꯠꯄꯤꯌꯨ ꯑꯗꯩ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯆꯪꯉꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯅꯥꯅꯣ ꯑꯃ ꯊꯥꯔꯨꯔꯦ ꯀꯩꯅꯣ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯀꯣ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯊꯥꯔꯨꯔꯦ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯦ ꯑꯗꯨꯅꯗꯤ ꯃꯊꯪꯗ ꯃꯟꯇ꯭ꯔꯤꯁꯤꯡꯁꯤ ꯆꯪꯉꯒ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯇꯥꯔꯝꯕ ꯃꯐꯝꯁꯤꯡꯗꯣ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅꯅꯕ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯞ ꯇꯞꯅ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯇꯞꯄꯁꯨ ꯐꯠꯇꯕ ꯂꯩꯀꯣ ꯃꯁꯤꯗꯤ ꯍꯦꯛꯇ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯝꯇ ꯑꯩ ꯃꯊꯪꯁꯤ ꯑꯣꯖꯥ ꯁꯇ꯭ꯌꯖꯤꯠꯇ ꯂꯥꯛꯆꯕ ꯁꯇ꯭ꯌꯖꯤꯠ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠꯁꯤꯅ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯃꯤꯁꯟ ꯑꯃ ꯑꯣꯏꯅ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯣꯡꯆꯠꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯣꯝꯒꯤ ꯀꯃꯤꯁꯅꯔ ꯑꯦꯟ ꯑꯁꯣꯛ ꯀꯨꯃꯥꯔ ꯌꯥꯎꯔꯤ PWDꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯌꯥꯎꯔꯤ ꯑꯗꯨꯒ MLAꯁꯤꯡ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯣꯡꯆꯠꯁꯤꯅ ꯑꯩꯈꯣꯏ ꯏꯕꯟ ꯖꯤꯔꯤꯕꯥꯝꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯝꯕꯤꯁꯤꯡꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯂꯩꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯎꯔꯤꯕ ꯇꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯥꯛꯄꯅꯤꯅ ꯁꯝꯋꯥꯔ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯥꯎꯈꯠꯄ ꯂꯝꯕꯤꯗꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒ ꯄꯤꯁꯀꯤ ꯂꯝꯕꯤꯗꯁꯨ ꯑꯗꯨꯃꯛ ꯆꯥꯎꯅ ꯀꯥꯟꯅꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨ ꯑꯃꯔꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯧꯒꯠꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯈꯔ ꯃꯔꯨꯑꯣꯏꯅ ITACꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯧꯒꯠꯇꯕ ꯋꯥꯐꯝ ꯂꯩꯇꯥꯔꯒꯁꯨ ꯃꯣꯏꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯁꯧꯒꯠꯇꯕ ꯈꯔ ꯂꯩꯇꯥꯔꯒꯁꯨ ꯃꯣꯏꯁꯤ ꯈꯔ ꯏꯒꯅꯣꯔ ꯇꯧꯕꯁꯨ ꯑꯚꯣꯏꯗ ꯇꯧꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯃꯔꯨꯑꯣꯏꯅ CSOꯒ ꯌꯥꯅꯤꯡꯗꯕ ꯀꯥꯡꯕꯨ ꯈꯔ ꯂꯩꯇꯥꯔꯒꯁꯨ ꯃꯈꯣꯏꯁꯤ ꯑꯚꯣꯏꯗ ꯇꯧꯕꯁꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯂꯧꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯣꯏꯅ ꯃꯈꯣꯏꯁꯨ ꯄꯤꯁ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯁꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯊꯣꯔꯛꯏ ꯑꯗꯨꯅ ꯀꯗꯥꯏ ꯐꯥꯎ ꯌꯧꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠꯁꯤꯅ ꯄꯤꯁꯐꯨꯜ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯃ ꯄꯨꯔꯛꯅ ꯉꯝꯅꯕꯒꯤ ꯀꯥꯟꯅꯕ ꯀꯗꯥꯏ ꯐꯥꯎ ꯑꯣꯏꯅ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯖꯁꯇꯁꯤ ꯀꯃꯥꯏꯅ ꯊꯝꯃꯤꯅꯣ ꯏꯍꯥꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯠꯄꯤꯔꯤꯁꯦ ꯃꯁꯤꯃꯗꯤ ꯐꯩ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯑꯃ ꯑꯅꯧꯕ ꯑꯃ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯎꯁꯦ ꯊꯥꯛꯂꯥꯎ ꯌꯥꯝꯅ ꯑꯃꯨꯛꯇꯪ ꯌꯥꯜꯂꯒ ꯇꯠꯄ ꯅꯠꯇꯦ ꯇꯦꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯇꯛ ꯁꯨꯝ ꯍꯧꯔꯒ ꯕꯤꯒꯤꯅꯤꯡ ꯑꯃ ꯌꯥꯎꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗꯤ ꯑꯗꯩ ꯍꯧꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯑꯗꯨꯕꯨ ꯍꯧꯕ ꯑꯃ ꯑꯗꯨꯗꯤ ꯐꯩ ꯍꯥꯏꯕꯁꯤꯃ ꯑꯩ ꯍꯥꯟꯅ ꯊꯝꯖꯔꯀꯥꯟꯗ ꯚꯤꯖꯤꯠꯁꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯃꯅ ꯖꯤꯔꯤꯕꯥꯝ ꯁꯤꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯖꯤꯠ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃ ꯑꯁꯥꯝꯒꯤꯁꯤꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯖꯤꯠ ꯅꯠꯇꯦ ꯑꯗꯨꯗꯤ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯅꯤ ꯍꯥꯏꯗꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯍꯥꯏꯁꯤꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ ꯑꯗꯨꯅ BJPꯒꯤ ꯑꯗꯒꯤ ꯑꯗꯨ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯑꯦꯄ꯭ꯔꯤल 9ꯗ ꯇꯧꯗꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯏꯂꯦꯛꯁꯟꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯗ ꯍꯥꯏꯂꯥꯀꯥꯟꯗꯤꯗ ꯀꯁꯥꯔꯗ ꯍꯥꯏꯐꯦꯠ ꯃꯅꯤꯄꯨꯔꯤ ꯄꯣꯄꯨꯂꯦꯁꯟ ꯈꯔ ꯌꯥꯝ ꯇꯥꯕ ꯃꯐꯝꯁꯤꯡꯁꯤꯗ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯇꯧꯕ ꯑꯗꯨꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯇꯧꯀꯥꯟꯁꯤꯗ ꯂꯝ ꯑꯃꯗ ꯂꯩꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯌꯥꯝ ꯀꯟꯅ ꯂꯩꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯎ ꯍꯥꯏꯗ꯭ꯔꯣ head of the state ꯍꯥꯏꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯂꯩꯕꯥꯛꯇꯨꯒꯤ ꯍꯥꯏꯗꯤ ꯂꯩꯔꯤꯕꯗ DC ꯈꯪꯗꯦ ꯑꯃ ꯈꯪꯗꯦ DCꯗ ꯍꯥꯏꯕ ꯃꯇꯝꯗ DCꯗꯣ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯍꯥꯏꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯥꯏ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯍꯥꯏꯅꯤ ꯑꯦꯗꯤꯁꯅꯦꯜꯗ ꯍꯥꯏꯅꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯍꯥꯏꯅꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯅꯤ ꯌꯥꯝ ꯁꯥꯡꯉꯦ ꯄ꯭ꯔꯣꯁꯦꯁꯇꯦ ꯂꯩꯕꯥꯛ ꯑꯃꯒꯤ head of state ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯗꯥꯏꯔꯦꯛ ꯂꯥꯛꯑꯕꯅꯦꯕ ꯃꯗꯨꯗ ꯃꯇꯝꯗꯨꯒꯤ ꯑꯋꯥꯕ ꯃꯤꯠꯅ ꯍꯦꯛ ꯎꯈꯤꯕꯗꯨꯗ ꯂꯩꯕꯥꯛꯇꯨꯒꯤ ꯀꯥꯟꯅꯕ ꯄꯨꯔꯛꯇꯣꯏꯅꯤ ꯍꯥꯏꯕꯁꯤꯃ ꯃꯊꯪꯗ ꯊꯝꯖꯒꯦ ꯃꯊꯪꯗ ꯊꯝꯃꯤꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯒꯦꯠꯋꯦ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁꯥꯝꯒ ꯁꯝꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯃꯥꯎ ꯁꯣꯝꯗꯅ ꯃꯥꯎ ꯂꯩꯔꯦ ꯁꯣꯝꯗꯅ ꯖꯤꯔꯤ ꯂꯩꯔꯦ ꯁꯣꯝꯗꯅ ꯃꯣꯔꯦ ꯂꯩꯔꯦ ꯑꯗꯣ ꯖꯤꯔꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯗ ꯖꯤꯔꯤꯁꯤꯗ ꯑꯩꯈꯣꯏ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯦꯕꯂꯞꯃꯦꯟꯁꯦ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯆꯠꯄ ꯀꯥꯟꯗ ꯍꯥꯟꯅ DCꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯗꯥꯏꯔꯦꯛ ꯍꯥꯏꯕꯒꯤ ꯃꯁꯤꯁꯤꯗ ꯍꯦꯜꯊ ꯀꯝꯃꯨꯅꯤꯀꯦꯁꯟ ꯏꯗꯨꯀꯦꯁꯟ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯈꯔ ꯑꯗꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯍꯩꯍꯧꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯐꯩ ꯂꯩ ꯍꯥꯏꯕꯁꯤꯃ ꯑꯃꯨꯛ ꯊꯝꯖꯒꯦꯕ ꯃꯗꯨꯅꯅꯤ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯃꯌꯥꯝ ꯂꯥꯛꯄ ꯍꯧꯔꯦ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯕꯤꯌꯨ ꯑꯗꯒꯤ ꯍꯦꯜꯊꯀꯤ ꯍꯧꯖꯤꯛ ꯍꯦꯜꯊꯀꯤ ꯉꯁꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯪꯕ ꯃꯐꯝꯗ ꯍꯦꯜꯊꯀꯤ ꯂꯩꯕ ꯐꯦꯁꯤꯂꯤꯇꯤ ꯁꯄꯣꯖ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯀꯩꯅꯣꯝ ꯍꯥꯏꯍꯩꯗꯦ ꯀꯩꯅꯣꯝ ꯇꯧꯔꯣꯅꯦ ꯑꯦꯛꯁ ꯔꯦ ꯃꯦꯁꯤꯟ ꯂꯩꯔꯅꯣꯕ ꯑꯗꯒꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯨꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯔꯅꯣꯕ ꯑꯗꯨꯒꯤ ꯀꯔꯤ ꯃꯦꯗꯤꯀꯦꯜ ꯂꯩꯗꯣꯏꯅꯣ ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯑꯆꯧꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯗꯨꯗ ꯅꯥꯕꯁꯤꯡꯁꯦ ꯁꯤꯠꯆꯔꯣꯝ ꯆꯠꯂꯦꯕ ꯁꯤꯠꯆꯔꯣꯝ ꯆꯠꯇꯕꯩ ꯃꯍꯨꯠꯇ ꯃꯐꯝꯗꯨꯗꯩꯗꯨꯗ ꯐꯖꯅ ꯂꯥꯌꯦꯡꯕ ꯉꯝꯅꯕ ꯃꯐꯝꯗꯨꯒꯤ ꯐꯅꯕ ꯄꯤꯕ ꯃꯗꯨꯒꯤ ꯌꯧꯅꯅꯕ ꯑꯗꯣꯝꯒꯤ ꯗꯦꯕꯂꯞꯃꯦꯟꯗꯣ ꯈꯟꯅꯁꯤ ꯃꯗꯨ ꯐꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦꯕ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯇꯧꯀꯥꯟꯗ ꯑꯃ ꯌꯦꯠꯄꯁꯦ ꯑꯃꯗꯤ ꯊꯣꯛꯂꯛꯀꯅꯦꯕ ꯌꯦꯠꯄꯁꯤ ꯃꯈꯜ ꯑꯅꯤ ꯑꯍꯨꯝ ꯁꯨꯏꯌꯦꯕ
ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯅꯦꯕ ꯌꯦꯠꯄꯁꯦ ꯔꯥꯏꯠ ꯑꯁꯤꯁꯨ ꯃꯈꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯔꯥꯏꯠ ꯍꯥꯏꯕꯁꯤꯁꯨ ꯀꯩꯒꯨꯝꯕ ꯍꯦꯟꯖꯜꯂꯛꯑꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯗꯤ ꯇꯦꯔꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯦꯟ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯥꯎꯊꯣꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯦ ꯑꯦꯒꯤꯇꯦꯁꯟ ꯇꯧꯕ ꯌꯥꯏ ꯑꯦꯒꯤꯇꯦꯁꯟ ꯇꯧꯕꯗ ꯁꯨꯝ ꯍꯦꯟꯖꯜꯂꯕ ꯅꯨꯡ ꯊꯣꯝꯖꯜꯂꯕ ꯑꯗꯨꯗꯤ ꯑꯟꯂꯣꯐꯨꯜ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯐꯣꯔꯝ ꯑꯣꯐ ꯑꯦꯒꯤꯇꯦꯁꯟ ꯐꯣꯔꯝ ꯑꯣꯐ ꯄ꯭ꯔꯣꯇꯦꯁꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯑꯃ ꯊꯣꯛꯑꯦꯕ ꯏꯆꯝ ꯆꯪꯅ ꯁꯥꯎꯅꯤꯡꯗꯅ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗ ꯆꯪꯉꯛꯀꯅꯨꯍꯦ ꯅ ꯍꯥꯏꯔꯛꯄꯗꯣ ꯌꯨꯝꯂꯣꯟꯅꯕꯅꯤ ꯈꯠꯅꯕꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯛꯀꯅꯨꯀꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯁꯣꯜꯂꯝꯕ ꯑꯃ ꯐꯨꯒꯦ ꯇꯧꯔꯛꯄ ꯑꯃ ꯐꯨꯔꯛꯄ ꯑꯃ ꯄꯣꯠꯁꯤ ꯈꯦꯠꯅꯩꯌꯦꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯇꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯔꯃꯦꯟꯒꯤ ꯑꯦꯛꯁꯟꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦꯕ ꯍꯦꯟꯖꯜꯂꯛꯑꯗꯤ ꯇꯦꯔꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯀꯤ ꯐꯥꯕ ꯄꯨꯟꯕ FIR ꯄꯥꯟꯕ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯃꯊꯪꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤꯁꯤꯅ ꯂꯩꯀꯥꯏ ꯑꯃꯗ ꯃꯤ 1,000 ꯂꯩ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯑꯃ ꯂꯥꯛꯀꯅꯨ ꯍꯥꯏꯕꯗꯨꯅ 999%ꯒꯤ ꯔꯥꯏꯠꯁ ꯃꯠꯂꯦꯕ ꯍꯥꯏꯗꯤ ꯐꯕ ꯊꯕꯛ ꯇꯧꯒꯦ ꯑꯐꯕ ꯇꯧꯒꯦꯅ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯗꯨꯋꯥꯏꯅ ꯇꯧꯕ ꯑꯃ ꯇꯧꯕꯗꯨꯗꯤ ꯇꯧꯕ ꯐꯠꯇꯦ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃ ꯄꯤ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦꯕ ꯃꯁꯤꯒꯤ ꯑꯃꯨꯛ ꯆꯠꯄꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯠꯂꯕꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯪꯉꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯩꯀꯩ ꯂꯩꯇꯦ ꯃꯤ ꯃꯁꯤꯡ ꯋꯥꯠꯄ ꯍꯦꯜꯊꯀꯤ ꯏꯗꯨꯀꯦꯁꯟꯒꯤ ꯃꯌꯥꯝꯁꯤ ꯈꯪꯉ ꯃꯇꯨꯡꯗ ꯃꯊꯪꯗ ꯍꯧꯖꯤꯛ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯦꯀꯣ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯇꯧ ꯀꯥꯟꯁꯤꯗ ꯑꯦꯚ꯭ꯔꯤ ꯀꯝꯃꯨꯅꯤꯇꯤ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯏꯌꯦꯕ ꯑꯗꯨ ꯇꯥꯔꯦ ꯍꯥꯟꯅ ꯄꯨꯜꯂꯝꯗꯕ ꯃꯌꯥꯝꯁꯦ ꯄꯨꯜꯍꯟꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯤꯁꯦ ꯄꯨꯜꯂꯗꯤ ꯁꯨꯝ ꯈꯠꯅꯕꯁꯦ ꯑꯕꯥꯏꯅ ꯁꯨꯝ ꯈꯠꯅꯔꯁꯨ ꯁꯨꯝ ꯎꯅꯔꯗꯤ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯑꯗꯨꯅ ꯃꯤ ꯁꯨꯝ ꯅꯨꯡꯁꯤꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯠꯇꯅꯤꯀꯣ ꯍꯥꯏꯕꯒꯤ ꯀꯣꯟꯁꯦꯞ ꯑꯃ ꯄꯤꯕꯒꯤ ꯕꯤꯒꯤꯅꯤꯡ ꯑꯃ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯊꯥꯕ ꯇꯥꯔꯗꯤ ꯃꯗꯨ ꯐꯩ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯨꯔꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯥꯎꯟꯗꯦꯁꯟ ꯂꯩ ꯇꯥꯔꯗꯤꯅꯦ ꯅꯦꯛꯁ ꯄ꯭ꯂꯥꯟ ꯑꯣꯐ ꯑꯦꯛꯁꯟꯁꯨ ꯂꯩꯒꯗꯕꯅꯦꯕ ꯅꯦꯛꯁ ꯄ꯭ꯂꯥꯟ ꯑꯣꯐ ꯑꯦꯛꯁꯟꯁꯦ ꯑꯅꯤ ꯂꯩꯌꯦꯕ ꯑꯃꯅ ꯁꯣꯔꯠ ꯇꯔꯝ ꯑꯃꯅ ꯂꯣꯡ ꯇꯔꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯝ ꯎꯔꯝꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯉꯁꯥꯏ ꯁꯣꯝꯅ ꯍꯪꯕꯤꯕꯗꯣ ꯍꯥꯏꯗꯤ ꯀꯁꯥꯔꯒꯨꯝꯕ ꯀꯩꯅꯣꯗ ꯕꯣꯠꯈꯣꯝ ꯆꯠꯄꯗ ꯍꯥꯏꯐꯦꯠ ꯆꯪꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏ ꯇꯥꯔꯗꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ SP ꯗ ꯗꯥꯏꯔꯦꯛ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯤ ꯈ꯭ꯋꯥꯏ ꯆꯥꯎꯕꯁꯤ DC ꯅꯤ ꯄꯨꯂꯤꯁꯇꯅꯤ SP ꯅꯤ ꯑꯅꯤꯁꯤꯗ ꯗꯤꯔꯦꯛꯇꯤꯚ ꯄꯤꯔꯝꯃꯒ ꯅꯦꯛꯁ 48 hours kari tauni next 1 month kari tauni habi plan of action ama madu piram gadabani plus jiri ki praja mana pambiba mayam do madusu kanaba election wan thagun khangune aduga masirika katopa kana amna suppose akoi ki lakai da achom la adi lambi phatte adi lambi sembi lam bagusu yawidino ko aduna chief minister masamna chaladi handak chief minister chapad lambi kam sengbi yo chief minister hek hobadagi mahom chapad lambi phatta khota mayam haidaktra smai tawdana chief minister ngasi chakriba lambi se district mathang power chakrineba kilometer chani musi tamilong power ni none district mayam urabaneba adigi none gi adigi akoi gi tamilong gi kaki organization mayam memorandum people yaksala ineba memorandum mayam pirakpa kanse madugi jiribam da natra madugi lambi da laiba praja mayam do moidu su kanaba phangeba okay aduna hojase aina hajik lai homna another akoi angle mi makanda chief minister gi khongsa sigi foi gi magi merits mayam khudong sa phangada mayam kanaba mayam di leitar so amrom di makanda mani akoi gi jiribam sida hanal akoi IDP mayam displaced person mayam hojik si masa masa gi hanang miyum da mapung phan hanjil lai bangam daba still really kem to lai bi film lady makhoi gi displaced person sing ji expectation kai lai aduga makhoi na pami posi phangna hona bakanda chief minister akoi lenga ki mai gi honorary posi kadai fo yongna honorary gi heba question thori kamai thamani akoi gi manipur gi IDP gi issue se masi madi tawri khai chu wat kani haiba sima thamjak okay government tawbi kai na kanda internationally IDP heba internationally displaced person hari se mongonda health basic to health zananaba education ahum simadi yam jackson piu haiba health education aruga mana chan basic necessity essential commodity se hai basing se ahum se manipur government hek pi bangam di khaiji sunglep lep tan piga da bane masi piraba matungda mathangda khoni yendo se masi phange hojik manipur di masi ahum ju phajana phangdri bane nomada 80 rupees ari 100 rupees kaina sung adari sung ngangna leiri bane hojik mathangda khoi yendo sina next plan of action je Jiribam de sunataba Jiribam dangi IDP gi tawba tabda atoppa mayam si pulap lakane ba integrated policy am lakane ba masi policy da akoina chief minister na jaba tan unama tan makoi soina harakane ba yum sana ba akoi PM scheme gi makhada 1.3 1.7 ari plus government ka hapte laga lakh ani lakh ahum je plus additional 100 government approve tor pakhra do lakh amma na tagina lakh ahum bahu manung da loinamak yum amma life amma how haibagi scheme amma government am kana hairiba masigi se oidong mande punsi ma hobada yum amma foundation ama sabada haji magi lermi yum do leitrabani mana hana lerma punsi rol da leitrabani hana lerma da koi da mana hejana bi tha leiblo pura life amma hodoineba aduna madugi punsi rol do ngamoi haina IDP singdana mongone soina haineba aduna IDP singduge direct unabada kari problems lege haibado immediate problem ama
financial problem security problem administrative problem मैम दो पुलप हाइब उन्नब मतमदा चीफ मिनिस्टर की कोकता चांग कादा मधुकी चप चाबा थबक पांगथोरकनी हाइबो थमजके अरुग आईडीपी की याम लुबमना आईडीपी से मधुन महम से बोथ कम्युनिटीज की ने भज अखोगी जिरीबाम में तबलोइसे बोथ कम्युनिटीज की को बिंग के पालो को बोथ कम्युनिटी से तौकान से दा बोथ कम्युनिटीज हम नगना लेने ये हौजिसु का कौनई मार्केट फमिन ये अरुग जिरी की दी beginning of मोइने जिरी जब नगना सु लेना बनिना याम कने सु खना दरमनिना हजि गसिगी मीटिंग दसु हाइब कम्युनिटी अनि से पुल फमिना बनिना अतोपद असिदा हौग्रबने अतोपद हरप याय मोरे गुंबा कापोपी गुंबा चवा चंबु हरप याय जिरी सिना beginning of मोइ बिया आईडीपी सिंगी एग्जांपल अम जिरी द लेरिबा एग्जांपल आईडीपी सिंगसिना अखोय हौरगे अखोयसु हौरगे गवर्नमेंट सु हाइबिरिबा इनिशिएटिव लाख अहुम मरि दो मदु यामंदे खरे हेना जीरो खरे हेंगत पिरो अरुगा तौसी अरुगा प्लस अखोयगी कश्मीरगा तौगदो हाइदी मोइ सिंगसिदा अनोबा लाइफ अमा लोन पिबा लोन सिदे ग्रांट खरे यामंबा यामहनबा अरुगा प्लस अखोयगी मणिपुर याम लुबसे युम लेतबसे युम सुंगै लेतबा मी यावे मखोय मैम तो लेननबा सपोज कश्मीर की दी मधुगे तोआने युम साननबा युम लेननबा तोआने मतेंग जरुम पांगी अदुगा प्लस मसीद ख्वादी मतेंग ओइबा मधु का कंदा अखोय कश्मीर तौदवाने आईडीपी मैम सिदगी गवर्नमेंट पैसा पिबा ngamjagana employment scheme amama गवर्नमेंट गिदा तौबा याबा आदि कई हाका पुंस युम अमा तौमा तोने मी अमा थबक पि मतमदा युम दो कल्ले अदुने एटलीस्ट आईडीपी सिगी सिंगी याम vulnerable आईडीपी सिंगी दी employment scheme दा मोगी रिजर्वेशन मसी कश्मीर तवे हरी 3000 जॉब पी कश्मीर का मणिपुर से मणिपुर हेन यामे डिस्प्लेस से मोगी 40000 तब तो 3000 एम्प्लॉयमेंट पी अखोय मणिपुर की सु एम्प्लॉयमेंट की पीब स्कीम गुंबा अदुम हेक पीब मतमदा हरी मी से थबक पीनी हताटी मी से अमुहेन चंगकनेब प्लस थबक सु अमम पिसन ता थबक सु कादब यारोय थबक तौत मी थब वखन जे चिल्लदी काटुकान खलोयब अदुन वखन जो फ्यूचर मन पीपीयू काटुकान खंदनबा हाइबा मदवान थमजकी